हिरिसासिंग अहार मक्तद इकोकन खुरमजरी ngasisu mayam gi damta manipur gi kauriba thabak sing asigi latest job sponsorship ki update sing mayam da pijarake imphal east thawal bisnupur imphal west sing gi update pijarake ko forest guard ki education is department gi land resource department minor irrigation department sing ba department sing asigi mayam update pijarake hojik tawba yariba sponsorship law tawba yariba sing gi update pijarake ko loigraba sing gi de ai mayam panjara aroige do mayam channel se nong thene bi worthy channel se subscribe to simbiramu mayam da government job ka related oiba update amadi preparation to gi strategy ne chingba channel sida dum lepalaitana dum phanganjarake ko Imphal East ki job sponsorship tawbogi matam asi forest guard ki oina 29 April dagi horoga 30 April fogi matam ni ko numit ni tangi matam pi education S department ki oina second amadi third May gi matam pi ko duga Manipur police department ki oina Imphal East ki si 6 amadi 7 8 May ji oigani ko matam ji sumana pi aduga mangondal kauriba thabak sing asi sponsor ki hoji active ori si forest guard education S amadi Manipur police department ji May ta tawgani ko education S ki jo May ta tawgani adu me thawal gi na hoji thajin be yari sponsorship lobu yari ba vacancy asi land resource department gi yari ko 24 daina 30 April fogi matam pi bani ko duga mayam any government job ki dongta preparation to bata ardi mayam na textbook app se download to view textbook ki kwaidi maximum discount pi ko hojik se sida rupees 307 da textbook ki yearly pass pro se T2M have code apply ka panda sang sina view mayam 12% ki maximum discount fangani ko da textbook ki yearly pass pro lai matam da IPL ki ticket phangwi chance su phangani hana hadi daw ya bata ra ga ticket ju phangwi chance sam lai hana ha yauri ko ado mayam sigi offer asi 27 and 30 April fogi matam khatani ko aduna offer ling ajata mayam lesson bi horo duga any government job ki previous question central ki India ki manung da kauriba thabak sing asi ki central ki thabak sing asi ki previous question na jingba mock test na jingba loina sida loin fangani ko premium format ta loin fangani mayam ado computer based test na exam sing je loin silina sigi mong je loina textbook sida ki preparation loin to bi yagani ko mayam Bisnupur gi oina job sponsorship ki hoji sponsor lobu yarba thabak hargadi forest guard si yari ko 26 29 amadi 30 April ni aduna mayam athu matamda isai gi respective district singi exchange sponsorship tawnabagi damakta mayam isai gi exchange office sing da chatlaga athu matamda sponsorship lokthuga loin exam sing gi preparation to biu ko aduga Imphal West ki job sponsorship ki hoji yari basi Manipur police department gi yari ko 26 taina 2nd May si gi manungda mamang dujen video sem khrabani aduga mamang gi video da miss to hobu yaurga di hana ai nongna video sem bakpani ko do mayam thabak ki damda preparation doriba maths ki portion asi yamna luiyena khanba isin lauk singi damakta laitho hanabagi damakta free exam coaching manipuri hana anubu youtube channel ma hangjabani ko sida mayam India manung da koriba Manipur manung da koriba thabak sing sida maths ki portion asi yamna laitho hanabagi damakta smart approach ta aten matamda asang mu question sing ji yam thun thun hot pangam nabgi damakta strategy smart approach amadi trick sing loin tak mani ko mayam na channel sibu subscribe to sinbiro description da jo ai link hapsarang gi ko hariba youtube channel sida mayam maths ki kwadi ki basic orba chapter percentage ki class sing mayam logre ko class sing asi mayam video number 1 dagi 1 2 3 and serial wise ta yingbiro mayam maths se lui have do mayam la en hairakani ko loina laitho hannabagi damakta aina channel asi mayam gi damakta hangjabani ko adi coaching chatpa ngamdaba coaching yaw ngamdaba relief camp da leiba coaching ama chatpa gi chatuk chasin mafam matam na chingba effort to ngamdaba khudong sa da leiba isin law singi damakta kanan na ba haina youtube channel sida youtube ta daily yoina 9 pm da live class to bani ko mayam live class sida interaction gi program su dum yaw bani ko comment section da mayam na khangdaba amadi chamam na ba yaw ga di comment da dum habiraga dum live ta dum mayam na khangdaba sing do dum halaga ju dum tak bani ko dum mayam sigi khudong sa ba je phangbiyu channel si mayam na search top da dum phangani ko hariba youtube channel si da mayam class to ribasi live ta tawgiba classing asi recorded format ta dum mayam da phangali ko dun live ya hok daruga ju live ta riba matam si da mayam na khudong sa da matam mo ju recorded ta dum phangani same format ta phangani ko live ta tawgiba taiba adu makcham manana recorded ta ju phangani mayam smart approach ta loin tawbani ko any question je pirak matam da khwadi gi best uba method to mayam da khangangani aduga atenba matamda hotpa yanaba method che smart approach ta makhal question je karigi damakta formula je palino haimna chingba ju yauraga karigi damakta sigi method che sinai rino haimna chingba mayam da answer tang hotpa na taba answer je sigi question je da kari sigi style je karigi damakta holino haibde su yauna mayam da loina khangan jagani mayam gi doubt ching loina clear to no hona gani channel sida ko mayam na subscribe to simiramu support to simiramu matangi job update lakpa sing da ju ai video num semjarake mayam na support khara tabiyo ngasi gi dei matang sida information ji loina matang sida video si tension jana toroge thank you